ngasi 91.2 Diamond Radio Channel asida akoina pangthokchariba ihan hanba Diamond gi sumang Leela Festival asiga mari leinana ngasi gi mari ni chanba numit asida akoi gi Manipur gi inau noriba sumang Leela aduga Leela fazaba kya mamang gi chahi da puthokpigraba Leela dolni miyamna toidoi nona khangbiraba adu Leela ama ngasi mari suba numisi gi utpi gadori aduga loinana hariba Leela dol asigi akoi gi luchingba amo ibiriba oja akoi mya punamakki aduga akoi gi oja ming panjari oja sarat aduga akoi gi Diamond Radio da linksin biraktana aduga ngasi gi program asigi YouTube ki khuthangda madi Diamond Radio ta biriba sing James Heigrujam na akoi gi taram nokchari loinana oja bu studio da linksin birakba taram nokchari thagachari oja akoi gi siguma festival ama akoi gi imphal dagi putharaga samaina akoi gi khongjom da adugi Diamond leiriba jaga sida sigumba radio sina chahi ma phajalakpagi samaina sinjaba chi oda puning da kari phaubiyo da machigi puning da phaubai si aduki matik nungai hoi aduga tasengna haruragadi masi kanana tobirakadawno Imphal sahar kakta da sum festival tobase hoi hoi kanana torakadawno khal leibasida inau nungna Diamond radio gi kanguna tobirabase masi aidi haingai letana Diamond radio station boy haingai letan thagale yam nungai ju aduga hojiki akoi gi ngasi gi sana ga doriba Leela se oja masima akoi ni ihan hamada di akoi na tamda chalona Leela khok tobudi Leela se tambadagi oja na kitang mapung phana nabagi sem sabaduna haidana madugi hongtongjin leigraga joja ngasi gi oina sana ga doriba Leela se oja kari role no ja lobi doise ai ngasi gi role se da isi home minister am kumjari hoi ado home minister character se kamai to gi bo hoji Manipur gi chatnari ba haitare koi sen senjau pai ba mi singna lai ba to macha machu chi kaidong the pinning di hoi hoi haidi ayeng ko na isa du kari saru dagi kari thau dagi kari fi sek dagi haibagi nungnang ba ma phawbani na akoi maitagi culture da mai na kera khunba mi woi dadamu masana bisi thajani magi pot ma khak lai madu pam da bagi character ma khak aina hoi adu kumjari hojiki Leela sida matam amada Leela gi hero ina kumbi dana mioi bagi thamoi kya je thak thak nihandana thambirama go ja khoi inga gi punima degi mem sahib ki sari masi tawikre paja paja role si kya se adu bu matam gi matung ina on bada Leela si gi tongan tongan role kya lobiri adu masi da lowki da role ma ojana hojik Leela di kuina tobira kan sida hojik leibiri bra role sigum amtang te kumningi ga haibagi puning da phobi role ga lebi broja ai na kwai gi kumning role si khoi gi mayam saba ma hoi karma makhalgi mayam no haibabu manau nupa mayam si yam advice to bungamba mayam bagi wa yam inba hadi hoji mayam bam haida su ekoi yam na haibabu kai do logdoino ita tana da bi potam leiri se masi yamna mayam bagi character si yamna measure oiba potam khak ai yam kanna uji pambam sang adu de gilam dam naraga ko gi nungsi bagi lipunama imun bagi machi manau nungsi nan ba adi imun nungda magi manau pa singi manau pi lakpa matai malakpa mayam adugi nungsi ba lipunama thambam khaktang pambam sangi maduna adum role amtang ai writer sing si kanano thibada ai yes metis hoi msida I wari di tawjakre masing ma yam kan khona jage na mai hoji try yam kan tawri hoi madu ma wairak poidana khoi Leela da su miyam da thogol bidana khoi yengba phangboi jagyo ja aduga khoi gi pizza 3 gi matang da masi khoi gi under process khoi I ribo jane yam kan honari hai sem sadana ko adu masi haipet madu gi highlight yanglen sarugo madi pire hai adu oja haipet khangbirabra masi Leela st oja gi role kari obi ai oja khangbirabra ji bogi masi dain kumdori ba chief ministers hoi mamang da su leitri hai tare hoi tung da su lere kado mandi hoi adu role am khak oi afabra sa doi je adu masi positive la negative oi dera kari masi ojana pire si positive sum oi helai negative sum oi helai hoi ada kanbam khangak taba adu si taibang mioi bani sanari si mai chokri si ta do ning da hoi magi ojaning ba adu magi character am khak su sangi haibadi Manipur si da CM oirame and chief minister oirame hadana yari makai di mana hek shiri fauda adegi kud karam dai phause masung mata mana magi pham chokri se konra lebo yam pam da yam no hi Manipur da sarkar pai sing yam thole adumba pochi adumba gi character am adu loisilak pado ja conclusion da ngasai positive ore negative ore loirak pado positive amu oibi bijala adu negative oina sum loi bigi bijala masi wari se masi hoi negative ani si mix up on cha hoi oja Dinesh na pirais amuk su afaba mal halaga laipaki mun nam khalur kan damu hoi khoi gi sta tampak lamda khoi gi khundari ba mapalam dagi lakba khoi gi maitai furup ti nataba singo mayam sin dominate tor pasiri amuk khoi dau sagul rugamu khoi ju thina ngang ba adigi khalur ga magi phamdu mu khalur kan da
ꯑꯃꯨꯛꯁꯨ ꯀꯟꯅ ꯉꯥꯡꯕ ꯍꯦꯛ ꯉꯝꯗꯕꯒꯨꯝ ꯇꯧ ꯍꯣꯏ ꯁꯨꯝ ꯑꯩ ꯆꯌꯦꯠꯅꯕ ꯄꯣꯠ ꯑꯃꯈꯛ ꯑꯩꯈꯣꯏ ꯑꯞ ꯑꯦꯟ ꯗꯥꯎꯟ ꯃꯥꯟ ꯁꯥꯟꯅꯍꯜꯂꯤꯌꯦ ꯍꯣꯏ ꯁꯣꯏꯗꯅ ꯂꯤꯂꯥꯁꯤ ꯌꯦꯡꯉꯒ ꯈꯪꯕꯤꯔꯒꯅꯤ ꯑꯗꯨꯗꯤ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯑꯃꯗꯨꯅ ꯈꯪꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯀꯨꯝꯍꯩ ꯍꯔꯥꯎ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯃꯣꯠ ꯑꯃꯈꯛ ꯂꯧꯖꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯈꯛꯅ ꯍꯥꯏꯕ ꯅꯠꯇꯕ ꯍꯣꯏ ꯑꯩꯈꯣꯏ ꯇꯥꯛꯄꯤꯌꯨ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅꯦ ꯃꯥꯒꯤ ꯃꯣꯠꯁꯦ ꯂꯧꯖꯔꯀꯥꯟꯗ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯂꯩꯕꯤ ꯂꯤꯂꯥꯁꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕꯒ ꯂꯣꯏꯅꯅ ꯍꯦꯛꯇꯃꯛ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯊꯤꯡꯖꯟꯕ ꯍꯥꯏꯕꯁꯤꯒ ꯊꯤꯡꯖꯟꯕꯗꯤ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯇꯥꯔꯦ ꯈꯖꯤꯛꯇꯪ ꯄꯔꯤꯈꯥꯒꯤ ꯅꯨꯃꯤꯠ 10ꯅꯤ ꯑꯃ 5ꯅꯤ ꯑꯃ ꯊꯤꯡꯕꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯏꯚꯟ ꯊꯥ 2가 ꯊꯤꯡꯉꯛꯄ 3가 ꯊꯤꯡꯕꯁꯤ ꯂꯤꯂꯥꯁꯤ ꯆꯍꯤ ꯆꯨꯞꯄ ꯁꯥꯟꯅꯕ ꯅꯠꯇꯕꯅꯤꯅ ꯃꯇꯝ ꯈꯔ ꯈꯛꯇꯅꯤ ꯁꯥꯟꯅꯖꯔꯤꯕꯁꯦ ꯃꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝ ꯄꯨꯔꯤꯅꯤ ꯑꯣꯖꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯕꯤ ꯃꯁꯤ ꯃꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯁꯤ ꯍꯣꯏ ꯂꯥꯏꯟ ꯑꯃꯗꯗꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯍꯣꯏ ꯂꯥꯏꯟ ꯑꯃꯗ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯍꯣꯏ ꯑꯆꯨꯝꯕꯒꯤ ꯂꯥꯏꯟ ꯄꯤꯌꯨ ꯍꯥꯏꯔꯒꯗꯤ ꯑꯩ ꯄꯤꯕ ꯉꯝꯅꯤ ꯍꯣꯏ ꯑꯗꯒꯤ ꯆꯨꯝꯗꯕꯒꯤ ꯂꯥꯏꯟ ꯄꯤꯌꯨ ꯍꯥꯏꯔꯒꯁꯨ ꯑꯩ ꯄꯤꯕ ꯉꯝꯃꯤ ꯍꯣꯏ ꯃꯔꯝꯗꯤ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯗ ꯀꯩꯁꯥꯝꯄꯥꯠ ꯄꯥꯋꯔ ꯍꯥꯎꯁ ꯂꯩꯔꯤꯗꯅ ꯍꯣꯏ ꯍꯣꯏ ꯑꯦꯁ ꯄꯤ ꯔꯣꯃꯦꯜ ꯂꯩ ꯍꯣꯏ ꯄꯥꯋꯔ ꯍꯥꯎꯁꯀꯤ ꯃꯈꯣꯜ ꯑꯁꯤꯅ 24 ꯑꯋꯥꯔꯅꯤ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯌꯩꯔꯤꯁꯤ ꯍꯣꯏ ꯆꯨꯝꯃꯤꯀꯣ ꯍꯣꯏ ꯑꯗꯨ ꯃꯥ ꯍꯧꯖꯤꯛ ꯑꯦꯁ ꯄꯤ ꯑꯣꯏꯗꯅ ꯑꯐꯥꯎꯕ ꯃꯤ ꯑꯃ ꯑꯦꯁ ꯄꯤ ꯔꯣꯃꯦꯜ ꯍꯥꯏꯅ ꯐꯥꯎꯈꯤꯑꯕꯀꯣ ꯍꯣꯏ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯈꯤꯕ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯈꯤꯕ ꯂꯩꯄꯥꯛꯅ ꯁꯛꯈꯪꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛ ꯂꯝꯒꯤ ꯃꯤ ꯁꯤ ꯁꯛꯈꯪꯕ ꯃꯤ ꯑꯃ ꯑꯣꯏꯈꯤꯕ ꯍꯣꯏ ꯑꯗꯣ ꯍꯧꯖꯤꯛ ꯀꯗꯣꯝꯗꯒꯤ ꯍꯧꯔꯛꯄ ꯅꯨꯡꯁꯤꯠꯅꯣ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ ꯅꯨꯡꯁꯤꯠꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯁꯥꯏꯀ꯭ꯂꯣꯟ ꯑꯃꯈꯛ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯊꯤꯡꯒꯗꯕꯅꯤ ꯍꯥꯏꯅ ꯍꯣꯏ ꯍꯦꯛ ꯊꯤꯡꯖꯤꯜꯂꯛꯄꯁꯦ ꯍꯣꯏ ꯃꯁꯤ ꯍꯥꯟꯅ ꯃꯁꯤ ꯑꯩꯈꯣꯏ ꯆꯠꯅꯔꯝꯗꯦ ꯄꯣꯖꯤꯁꯟꯁꯨ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯝ ꯐꯥꯎꯔꯝꯃꯤ ꯗꯣꯛꯇꯔ ꯀꯌꯥꯃꯨꯛ ꯂꯩꯔꯤ ꯑꯗꯒꯤ ꯏꯟꯖꯤꯅꯤꯌꯥꯔ ꯀꯌꯥꯃꯨꯛ ꯂꯩꯈꯤ ꯀꯣ ꯑꯥꯏ ꯑꯦꯁ ꯀꯌꯥꯃꯨꯛ ꯂꯩꯈꯤꯕ ꯍꯧꯖꯤꯛꯅ ꯊꯤꯡꯉꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯄꯣꯖꯤꯁꯟꯗꯤ ꯐꯥꯎꯔꯦ ꯍꯥꯏꯔꯦ ꯍꯣꯏ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯃꯄꯥꯟ ꯂꯝꯗ ꯏꯟꯇꯔꯚ꯭ꯌꯨ ꯆꯠꯄ ꯀꯥꯟꯗꯅ ꯍꯦꯛ ꯃꯃꯩꯗ ꯂꯩꯍꯧꯕꯒꯨꯝꯕ ꯍꯣꯏ ꯍꯣꯏ ꯍꯦꯛ ꯇꯥꯟꯅꯔꯤ ꯍꯣꯏ ꯑꯗꯨ ꯃꯁꯤ ꯊꯤꯡꯕꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯑꯥꯔꯇꯤꯁꯁꯤꯡꯗꯗꯤ ꯌꯥꯝꯅ ꯊꯃꯣꯏ ꯀꯥꯏꯅꯤꯡꯉꯥꯏꯒꯤ ꯃꯆꯥ ꯑꯃ ꯑꯣꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯤꯂꯥꯁꯤꯗꯤ ꯂꯨ ꯇꯣꯡꯗ ꯌꯥꯎꯈ꯭ꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕꯗ ꯃꯗꯨꯒꯤ ꯑꯆꯧꯕ ꯃꯦꯗꯤꯌꯝ ꯑꯃꯅꯤ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯕ ꯃꯁꯤꯗꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯂꯥꯏꯔꯤꯛꯀꯤ ꯁꯔꯨꯛ ꯑꯃꯅꯤ ꯆꯦꯞꯇꯔ ꯑꯃꯅꯤ ꯍꯥꯏꯕꯐꯥꯎ ꯌꯥꯕ ꯁꯤꯒꯨꯝꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯁꯦ ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯀꯥꯡꯂꯨꯞꯇ ꯏꯊꯛ ꯏꯔꯥꯟꯒꯤ ꯃꯅꯨꯡꯗ ꯆꯜꯍꯟꯕꯁꯦ ꯆꯜꯍꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯃꯁꯤ ꯑꯣꯖꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯂꯩ ꯆꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯆꯨꯝꯕꯤꯕ꯭ꯔꯥ ꯑꯗꯨ ꯆꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯅ ꯂꯧꯕꯤꯕ꯭ꯔꯣ ꯑꯣꯖꯥꯒꯤ ꯋꯥꯈꯜꯗ ꯍꯧꯖꯤꯛ ꯑꯩꯒꯤ ꯅꯨꯡꯁꯤꯗꯕ ꯏꯅꯥꯎ ꯖꯦꯝꯁꯅ ꯍꯪꯉꯤꯁꯤꯅ ꯃꯦꯁꯦꯖ ꯄꯤꯔꯤꯁꯤ ꯄꯣꯠꯁꯦ ꯍꯔꯥꯎ ꯀꯨꯝꯍꯩꯔꯣꯝꯗ ꯆꯤꯡꯍꯟꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯁꯦ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯣꯏꯅ ꯂꯧꯈꯤꯕꯁꯤ ꯆꯨꯝꯕꯤꯕ꯭ꯔꯥ ꯃꯁꯤꯅꯤ ꯃꯁꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯣꯏꯅ ꯑꯣꯏꯐꯝ ꯊꯣꯛꯇꯦ ꯃꯁꯤꯗꯤ ꯊꯣꯛꯇꯦ ꯃꯁꯤꯅꯤ ꯑꯣꯖꯥꯒꯤ ꯃꯣꯠꯁꯦ ꯇꯥꯖꯅꯤꯡꯕ ꯃꯁꯤꯗꯤ ꯉꯁꯤ ꯄ꯭ꯂꯦ ꯑꯃ ꯁꯥꯟꯅꯒꯗꯧꯔꯤꯁꯤ ꯍꯣꯏ ꯑꯩꯈꯣꯏ ꯍꯔꯥꯎ ꯀꯨꯝꯍꯩꯔꯣꯝꯗ ꯑꯣꯟꯊꯣꯛꯄ ꯊꯣꯛꯇꯦ ꯍꯣꯏ ꯃꯔꯝꯗꯤ ꯀꯩꯅꯣꯗꯤ ꯌꯥꯝꯅ ꯃꯦꯁꯦꯖ ꯌꯥꯝ ꯆꯥꯎꯕ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯂꯤꯂꯥ ꯑꯃ ꯁꯥꯟꯅꯕ ꯃꯇꯝꯗ ꯁꯥꯔꯤꯕ ꯗꯣꯛꯇꯔꯗꯣ ꯍꯣꯏ ꯑꯗꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯤꯅꯦꯖꯔ ꯑꯉꯥꯡꯁꯤꯡꯅ ꯎꯗꯕ ꯍꯣꯏ ꯑꯗ ꯁꯥꯔꯤꯕ ꯐꯠꯇꯕꯗꯣ ꯍꯣꯏ ꯑꯗꯨ ꯑꯣꯏꯅ ꯑꯦꯗꯥꯞꯇꯦꯁꯟ ꯍꯦꯟꯅ ꯇꯧꯁꯟꯕ ꯍꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯐꯕꯔꯣꯝꯗ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯃꯦꯁꯦꯖꯁꯦ ꯑꯗꯨꯛꯀꯤ ꯂꯧꯁꯤꯟꯕꯤꯔꯒ ꯃꯇꯤꯛ ꯂꯧꯁꯤꯟꯕꯤꯔꯒ ꯍꯣꯏ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯄꯗꯣ ꯃꯇꯧ ꯇꯝꯅꯕ ꯃꯗꯨ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯁꯤ ꯍꯣꯏ ꯑꯗꯨꯅ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯄ꯭ꯂꯦ ꯄꯨꯊꯣꯛꯄꯗ ꯐꯠꯇꯕꯗꯤ ꯑꯝꯇ ꯄꯨꯊꯣꯛꯇꯦ ꯑꯐꯕ ꯉꯥꯛꯇꯅꯤ ꯍꯣꯏ ꯑꯐꯕ ꯃꯌꯥꯝ ꯄꯨꯊꯣꯛꯄꯁꯤꯗꯒꯤ ꯇꯣꯞ ꯅꯝꯕꯔ 1 ꯍꯥꯏꯕ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯊꯝꯃꯛꯏ ꯄꯣꯠꯁꯦ ꯍꯣꯏ ꯃꯁꯤ ꯑꯣꯏꯅ ꯑꯦꯗꯥꯞꯇꯦꯁꯟ ꯍꯥꯏꯗꯤ ꯃꯇꯧ ꯇꯝꯕꯗꯣ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯈꯛꯀꯤ ꯋꯥꯅꯤ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯗꯤ ꯑꯩꯈꯣꯏ ꯄꯥꯝꯖꯗꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯑꯅꯧꯕ ꯂꯤꯂꯥ ꯇꯝꯗ ꯆꯠꯂꯨ ꯑꯃꯗꯤ ꯄꯤꯖꯥ 3 ꯍꯥꯏꯔꯤꯕ ꯂꯤꯂꯥꯁꯤ ꯌꯥꯎꯁꯪꯗꯗꯤ ꯁꯣꯏꯗꯅ ꯃꯤꯌꯥꯝꯒꯤ ꯁꯨꯃꯥꯡꯗ ꯂꯣꯏꯅꯃꯛ ꯁꯥꯟꯅꯕ ꯌꯦꯡꯕ ꯐꯪꯕꯤꯔꯒꯅꯤ ꯑꯗꯨꯒ ꯉꯁꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕꯁꯤꯡ ꯌꯨꯇ꯭ꯌꯨꯕꯀꯤ ꯈꯨꯠꯊꯥꯡꯗ ꯌꯦꯡꯕꯤꯔꯤꯕꯁꯤꯡ ꯃꯁꯤꯒꯤ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔ ꯑꯗꯒꯤ ꯂꯤꯁꯅꯔ ꯃꯌꯥꯝꯁꯤꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯁꯤꯡꯁꯤ ꯌꯥꯎꯁꯪꯒꯤ ꯃꯇꯝꯗ ꯁꯣꯏꯗꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯣꯅ ꯑꯣꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯑꯃꯨꯛꯇ ꯕꯥꯔꯇꯣꯟ ꯑꯝꯇ ꯊꯥꯕꯤꯌꯨ ꯑꯣꯖꯥ ꯃꯁꯤꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯋꯥꯅꯣꯝ ꯃꯥꯟꯅꯕ ꯊꯣꯛꯈ꯭ꯔꯅꯤ ꯃꯁꯤ ꯑꯗꯨꯝ ꯍꯥꯏꯅꯕꯅꯤ ꯑꯣꯖꯥ ꯑꯗꯨꯝ ꯍꯣꯏ ꯀꯩꯁꯨ ꯍꯣꯏ ꯀꯥꯏꯕ ꯂꯩꯇꯦ ꯍꯣꯏ ꯆꯨꯝꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨꯅ ꯍꯣꯏ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯂꯤꯂꯥꯁꯤ ꯍꯣꯏ 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 ꯑꯩꯈꯣই ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯣꯏ ꯏꯔꯝꯗꯝꯁꯤꯗ ꯂꯩꯕꯤꯔꯤꯕ ꯀꯪꯂꯩꯆꯥꯏ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜ ꯏꯆꯜ ꯏꯆꯦꯁꯤꯡꯅ ꯌꯥꯎꯁꯪꯒꯤꯗꯃꯛ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯗ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗ ꯁꯦꯕꯥ ꯇꯧꯒꯦ ꯄꯨꯊꯣꯛꯆꯒꯦꯅ ꯈꯟꯖꯔꯤꯕ ꯗꯤꯅꯦꯁ ꯇꯣꯡꯕ꯭ꯔꯝꯒꯤ ꯃꯌꯦꯛꯇ ꯇꯝꯗ ꯆꯠꯂꯣ ꯍꯥꯏꯕꯁꯤꯃꯒ ꯑꯗꯨꯒ ꯄꯤꯖꯥ 3 ꯍꯥꯏꯕꯁꯤꯃꯒ ꯃꯁꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏ ꯕꯥꯔꯇꯣꯟ ꯂꯧꯕꯤꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯕꯥꯔꯇꯣꯟ ꯂꯧꯐꯝꯅ ꯑꯩꯈꯣꯏ ꯍꯞꯇꯥ ꯀꯥꯡꯖꯤꯡꯕꯨꯡ ꯑꯗꯒꯤ ꯑꯦꯗꯚꯥꯟꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯄꯣꯖꯤꯠꯇ ꯑꯩꯈꯣꯏ ꯑꯣꯐꯤꯁ ꯂꯩꯖꯔꯦ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯄꯥꯝꯕꯤꯔꯒꯗꯤ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯗꯨꯃꯛ ꯌꯥꯎꯁꯪꯒꯤꯗꯃꯛꯇꯗꯤ ꯕꯥꯔꯇꯣꯟ ꯂꯧꯕ ꯂꯥꯛꯄꯤꯅꯕꯒꯤꯗꯃꯛꯇꯗꯤ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯣꯛꯇꯨꯅ ꯅꯣꯡꯏꯟ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯊꯝꯖꯔꯤ
ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯉꯁꯤꯁꯦ ꯑꯁꯤꯒꯨꯝꯂꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯄꯥꯡꯊꯣꯛꯆꯕ ꯑꯍꯨꯝꯂꯛ ꯏꯍꯥꯟ ꯍꯥꯟꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯔꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯣꯖꯥ ꯂꯦꯡꯁꯤꯟꯕꯤꯔꯛꯄ ꯑꯗꯨꯒ ꯉꯁꯤꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯂꯤꯁꯅꯔꯁꯤꯡꯗ ꯑꯣꯖꯥꯒꯤ ꯃꯣꯠ ꯈꯔ ꯐꯣꯡꯗꯣꯛꯄꯤꯗꯨꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯃꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯂꯤꯂꯥ ꯑꯅꯧꯕ ꯑꯅꯤꯃꯛꯀꯤ ꯃꯔꯝꯗ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯒꯤ ꯃꯔꯝꯗ ꯈꯖꯤꯛꯇꯪ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯅꯕꯒꯤ ꯑꯣꯖꯥ ꯃꯣꯠ ꯄꯤꯕꯤꯕ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯄ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯑꯩꯅꯁꯨ ꯏꯅꯥꯎ ꯖꯦꯝꯁꯄꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ